Hello everyone. Ngasi video sidi Hopcap restaurant chatluba video ucharake. Hopcap restaurant kari tawbu yabano kari laibano haibadu video sida detail wani yinbiyo. Fall to Pallel ge arapase kilometer nipu tarit ka 10.9 pung amang minute rahum doi ki journey ni. Pallel gitong hek Laithokching ki matungda traffic island ama laibani. Sigi traffic island sida left side ta hygiene view sida ucharake. Mangda ladiba traffic island se sida mori chatbigi lambi ama chandel changki bigi lambi ama. Sigi left side sida hygiene view. Left side sida turn tawraga straight ta 300 meter muk chatlaga laibani. Sigi lambi sida straight at gari thaugat biro meter jani jahum muk thauraga right side ta laibani sida ucharake. Laptop tona mang uri ba building sini Hopcap restaurant hariba mapam se. Finally koi mapam se yaure akoi bu khar ucharake makada kumaga manung change ucharake manungda kai laige kari phangano manung se interiors kamai oibano wife sai ucharake interiors yamna phaje haina khalli maningi sina cabin laira adagi thaknaba mayam laire singse soft drink ngakdani sigi cafe manung sida hot drinks amte yate manung se mathang ai ucharake yam meeting taminase Hojiki oina sigi ground floor se sitting capacity se kontra dagi nifu pawa thambagi capacity oi adagi first floor terracing se kanna sem sagat bagi thabak pai khalli jun tha dagi mathaki su hangba horani hai mathaki di jet oida animakta maximum se 150 ki capacity oini hai adagi sida khudung chaba se kai no haiba matamda sigi cafe sigi half cap se y bayai y big charges description da plug chagi badi ki oina y gi hai taredi hana pre booking tawbiro adugi sida purak pa yaba se only cake ta purak pa yani tai am ta purak pa yate adagi film gi ada video album gi top kodi makse wagi haridi makada phone number ga club loina hapchagi sigi cap se hangbagi matam sina pung tara ayuki pung tara dagi nungdang pung 8 pawba 10 AM to 9 PM pawba hangi meeting tabi de khuding makpu khulumjari